asumna wari sana sana lakpana airport tagi thorakle punsibana tawraga taxi ama wairaga makoina leigadoriba hotel du tamna lakli punsiba gari tongna nupi du don silaknaga ichan wabra nangba nupi du khumaktre punsiba da yamna munna yengduna lei bema nangbu da na kaurise khumuduna nupi do angang machagum marai koli koli tawraga hairakli masa khangde dadani ichabula yengadoriba aidi kedawbagi layengduba na sunadana aitale noina pharaga ahida kaptoi natra nupi du su kapakli ichabu kai kapino kaisu tawrise hidak su kapui asing bera punsibana mani chan adudi nomaina kaptoira ticheng langna aidi nomai kapani loina kaptoini noi loina kapaga hatni bema adumai hainuse phateba haiganuko adudi singdake punsibana panthaba tawdana ising bottle ama lautholaga makhum hanglaga pirakli nupiduna so nauraga thai punsiba nupidugi matawbo nushina nofet tawna yingse ibungo nachal sibu pharakidro punsibana ima kaigi faroidunu akhoi myam lerisidi angam mathakta honaragane ichalse hanagi punsida puraktoini punsibagi wahidu taraga maso wakhalde hepe chakthokjai asumna wari sa lakpana khangaudre makoina hana book tawkiba hotel aduda yorakli punsibana hana kumtharaga makoigi luggage singdo loktharaga nakal wairak thamni punsibana ima isalse hana kumalase bema yorese kumase nupi aduso akoi badu kina kofet cafe yenglaga tabli gari dagi makhonglu thangdari punsibana so hafet saubiri taxi ki paisa do pikre asumna makoi hotel adu changakli room gi ki do lauraga kakhali punsibana so ma piraklaga ima se sine ma khoi gi soni ibungo nangi kana karom dano thangna basidani ima o fare ima hoi su pathabiro kudong chada ba mek lakpaga pau phobiro punsiba sumai leiduna magi kana changki ge tawri amuk leplaga mamai don thoroktuna ta kaurakli ima hospital da admit tawna ichan gi minga ima gi minga do punai birauba ima gi na mala icha gi na leiri o yarni ma makhoi ka da changnakre numidangi matamni kari bo tawrino khangdre niktu magi ka dagi sokto putholakti chak loibagi chana baloyumbado nik puko balakli ka do hek changsinde thongzindu da leplaga taplamna kauri sir taribra tadribra natraga tasinna dabra sukhangni khomlaktre domina muksu thongdu da masadu ngaraga manungda kari tawrabano khanna makhol mawa thokpra tari tanjadu da thongsu falhangakli khanghauduna hanglakpo ibana niki karom da changsilaga laimai du upsilaga tai laimai du da famlaga magi sarda tingak yengduna leiri nik mamitu sangtrik loyung bada yenglaga hai nang sida kedore career ro thop tagi khalino makhada famlamba loyung bada fuhongale kiro mamai ga do makhada nun tharaga hairakli chak saurase loyore agi tawni sauna loyum bada chaga do yenglamnaga makhada kumkre loyum basu ne na tana sodo muktang training tana hon thase kitchen na changlatuna dining chair amada famthei chak thongna balai ba mi khara duna magi chana basu mari thangdorakli isingdi nakandagi tamna thamakli makuto bada nikfat ingkhalai phamna badagi fuhogoli nupi duda sauna mamit ani do khusina yenglaga khonjaw ma thadarakli oktabi nang yum sida lei biaro habana tro nupi aduso nungaitana tamna hairakli sana kanagi sana nupi duna thamlakliba ising glass to pairaga laktana langki walduna pali likli oibana pungcha hek chai khamjin bada warani macheta na kaire nik saube mankibana sorgado mapi hole humang sumari marai bakta tarakli mamit ani duso igungak sangangkre
ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯀꯅꯥ ꯂꯩ? ꯅꯣꯏ ꯂꯣꯏꯅꯃꯛ ꯁꯤꯂꯥꯎ꯫ ꯃꯥꯒꯤ ꯌꯨꯝꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯅꯤꯛꯁꯨ ꯅꯨꯄꯤꯗꯨꯗ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯒ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯂꯤ, ꯅꯣꯏꯗ ꯑꯩꯅ ꯑꯣꯛꯇꯕꯤꯁꯤ ꯌꯨꯝꯁꯤꯗ ꯆꯪꯍꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯒꯤ ꯋꯥ ꯂꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯐꯩ ꯐꯩ, ꯅꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ꯫ ꯅꯨꯄꯤꯗꯨꯅ, ꯁꯅꯥ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯁꯤꯗꯨꯅꯤ꯫ ꯅꯤꯛꯇꯨ ꯍꯦꯟꯅ ꯁꯧꯒꯠꯂꯛꯏ, ꯀꯅꯥꯒꯤ ꯏꯃꯥ? ꯑꯩꯒꯤ ꯏꯃꯥ ꯂꯩꯇꯦ, ꯑꯩꯒꯤꯗꯤ ꯄꯥꯕꯨꯡ ꯈꯛꯇ ꯂꯩ꯫ ꯅꯪꯗꯤ ꯑꯣꯛꯇꯕꯤꯅꯤ, ꯑꯣꯛꯇꯕꯤꯒꯤ ꯆꯪꯖꯐꯝꯗꯤ ꯌꯨꯝꯁꯤꯗ ꯂꯩꯇꯦ꯫ ꯈꯨꯗꯛꯁꯤꯗ ꯃꯤꯀꯨꯞꯁꯤꯗꯅꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯣ, ꯑꯩ ꯁꯥꯟꯇꯤ ꯄꯥꯝꯃꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯒ, ꯏꯃꯥ, ꯏꯕꯥꯅꯤ ꯆꯠꯈ꯭ꯔꯁꯦ꯫ ꯅꯤꯛꯅ, ꯍꯦ ꯃꯤꯅꯥꯏ ꯅꯪꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯌꯨꯝꯁꯤꯗꯅꯦ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯗꯕ꯫ ꯆꯠꯀꯦꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯀꯛꯊꯠꯂꯦꯗꯅ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯞꯄꯒ ꯏꯁꯤꯡꯗ ꯇꯤꯡꯂꯦ ꯈꯪꯉꯨ꯫ ꯂꯣꯌꯨꯝꯕꯁꯨ ꯍꯪꯒꯅ ꯈꯨꯝꯕꯁꯨ ꯉꯝꯗꯦ, ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯑꯗꯨꯝ ꯂꯦꯞꯂꯤ꯫ ꯆꯠꯇ꯭ꯔꯤꯕꯣ? ꯀꯨꯏꯅꯁꯨ ꯄꯟꯊꯔꯨꯗ꯭ꯔꯦ, ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ, ꯀꯞꯅ ꯀꯞꯅ ꯅꯤꯡꯉꯝꯗꯅ꯫ ꯃꯔꯥ ꯂꯩꯔꯕ ꯃꯤꯁꯛꯅꯤ, ꯃꯥꯒꯤ ꯋꯥꯉꯥꯡꯐꯝ ꯂꯩꯇ꯭ꯔꯦ, ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ, ꯃꯥꯒꯤ ꯀꯩꯗꯧꯐꯝ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯂꯣꯌꯨꯝꯕꯗꯣ꯫ ꯅꯤꯛꯀꯤ ꯃꯤꯠꯆꯩꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗ꯭ꯔꯦ, ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕꯤ ꯃꯃꯥꯗ ꯑꯗꯨꯝꯅ ꯆꯩꯕꯗꯣ ꯃꯥ ꯇꯥꯕꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯁꯥꯎꯅ ꯆꯥꯛ ꯆꯥꯔꯝꯗ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ ꯅꯤꯛꯇꯣ꯫ ꯂꯣꯌꯨꯝꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ, ꯃꯣꯂꯤ ꯃꯣꯂꯤ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯤ, ꯕꯦꯜꯀꯅꯤꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯣꯔꯛꯂꯒ ꯄꯥꯕꯨꯡ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡ ꯑꯅꯤ ꯑꯍꯨꯝ ꯆꯠꯄꯒ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯄꯥꯕꯨꯡ, ꯍꯥꯎꯅꯦ, ꯏꯆꯥꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯑꯣꯛꯇꯕꯤꯁꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯆꯪꯂꯛꯏ, ꯑꯉꯥꯡꯁꯤꯡꯗ ꯊꯦꯝꯂꯒ꯫ ꯁ꯭ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯔꯤꯕ꯭ꯔꯥ? ꯍꯟꯈ꯭ꯔꯦ, ꯑꯩꯅ ꯇꯥꯟꯈ꯭ꯔꯦ, ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯇꯅꯕꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯅꯥꯎꯗꯤ? ꯃꯤꯅꯥꯏ ꯃꯆꯥꯗꯨꯗꯤ ꯑꯩꯅ ꯆꯠꯍꯟꯗꯦ꯫ ꯁꯅꯥ, ꯅꯪꯕꯨ ꯑꯗꯨꯝꯕ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨꯅꯦ, ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯔꯝ ꯆꯠꯇꯨꯅ ꯍꯥꯏꯍꯟꯕꯅꯤ꯫ ꯁꯤꯗꯤ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛꯇꯨꯒ ꯆꯥꯟꯅꯕ ꯃꯤꯡ ꯀꯧꯕꯅꯤ, ꯁꯤꯗ ꯃꯈꯣꯏꯅꯁꯨ ꯁꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯈꯜꯂꯤ꯫ ꯅꯪ ꯄꯥꯕꯨꯡꯒꯤꯁꯨ ꯏꯔꯥꯜ ꯂꯩꯇꯕ ꯅꯠꯇꯦꯅꯦ꯫ ꯃꯗꯨꯗꯤ ꯄꯥꯕꯨꯡꯒꯤ ꯊꯧꯅꯤ, ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯣꯏꯗꯤ ꯅꯁꯥꯅ ꯌꯥꯝ ꯋꯥꯔꯧꯏ, ꯇꯁꯦꯡꯅ ꯑꯩꯅ ꯋꯥꯔꯧꯏ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯄꯥꯕꯨꯡꯁꯨ ꯊꯕꯛ ꯈꯔ ꯀꯣꯝꯃꯒꯅꯦ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯒꯦ꯫ ꯄꯥꯕꯨꯡ, ꯊꯕꯛ ꯇꯧꯕꯗ ꯏꯪꯅ ꯇꯞꯅ ꯇꯧꯁꯤ, ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯒ ꯁꯣꯏꯔꯗꯤ ꯄꯥꯕꯨꯡꯅꯅꯦ ꯇꯥꯏꯅꯗꯣꯏꯁꯤ, ꯃꯗꯨꯅ ꯍꯦꯟꯅ ꯀꯣꯛ ꯁꯥꯔꯛꯀꯅꯤ꯫ ꯄꯥꯕꯨꯡ ꯊꯕꯛꯇꯨ ꯑꯗꯨꯝ ꯇꯞꯅ ꯇꯧꯕꯤꯌꯨ, ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ, ꯅꯁꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯐꯔꯦ, ꯅꯪꯗꯤ ꯀꯣꯂꯦꯖ ꯀꯥꯔꯤꯕ꯭ꯔꯥ? ꯀꯥꯗꯤ, ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ꯫ ꯑꯩ ꯂꯩꯇꯕ ꯇꯟꯖꯥ ꯂꯧꯔꯒ ꯃꯈꯣꯏ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯌꯥꯝ ꯍꯣꯠꯅꯩ꯫ ꯀꯣꯂꯦꯖꯄꯨ ꯀꯥꯒꯦꯔꯥ ꯀꯥꯔꯣꯏꯔꯥ ꯗꯔꯀꯥꯔ ꯇꯥꯗꯦ, ꯀꯥꯅꯤꯡꯉ ꯀꯥꯅꯤ꯫ ꯃꯗꯨꯁꯨ ꯃꯔꯨꯅꯤꯅꯦ, ꯄꯥꯕꯨꯡꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄꯒ ꯀꯣꯂꯦꯖꯇꯣ ꯈꯔ ꯈꯔ ꯀꯥꯅꯕ ꯇꯧꯁꯤ, ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯂꯩꯊꯣꯛꯀꯅꯨ ꯏꯕꯨꯡꯉꯣ꯫ ꯑꯩꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯅꯤ, ꯏꯇꯣꯝꯇ ꯌꯨꯝꯖꯥꯎꯁꯦ ꯁꯦꯟꯅꯔꯤꯕꯅꯤ, ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏ ꯍꯥꯏꯅ꯫ ꯏꯇꯣꯝꯇ ꯂꯩꯔꯗꯤ ꯐꯩ, ꯑꯩ ꯂꯩꯇꯕ ꯇꯟꯖꯥ ꯂꯧꯔꯒ ꯑꯣꯛꯇꯕꯤꯗꯣ ꯍꯦꯛꯇ ꯂꯥꯛꯑꯝꯃꯤ ꯌꯨꯝꯁꯤꯗ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯪ ꯄꯥꯕꯨꯡꯁꯨ ꯈꯪꯉꯤꯅꯦ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯅꯥꯎꯗꯗꯤꯅꯦ ꯇꯥꯊꯤ ꯇꯥꯊꯤ ꯇꯧꯒꯅꯨ, ꯃꯥꯗꯤ ꯑꯉꯥꯡꯅꯤ꯫ ꯄꯪꯃꯜ ꯂꯩ, ꯃꯤꯅ ꯐꯨꯕꯤꯔꯛꯑꯅꯤ꯫ ꯅꯅꯥꯎꯗꯤ ꯁ꯭ꯀꯨꯜ ꯀꯥꯔꯤꯕ꯭ꯔꯥ? ꯀꯥꯗ꯭ꯔꯦ, 11ꯒꯤ ꯑꯦꯗꯃꯤꯁꯟꯗꯤ ꯇꯧꯈ꯭ꯔꯕꯅꯤ, ꯈꯔ ꯂꯩꯔꯒ ꯀꯥꯒꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯚꯦꯟ ꯆꯠꯂꯗꯤ ꯚꯦꯟꯗ ꯊꯥꯕꯤꯌꯨ, ꯃꯇꯣꯝꯇ ꯆꯠꯍꯟꯒꯅꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯀꯔꯤꯒꯤ ꯚꯦꯟꯅꯣ? ꯁꯥꯏꯀꯜ ꯂꯩꯁꯤꯗꯤ꯫ ꯍꯩ, ꯑꯉꯥꯡꯗꯨ ꯋꯥꯅꯤꯅꯦ꯫ ꯑꯩꯈꯣꯏꯗꯧꯅ ꯊꯧꯔꯝꯕꯒꯤ ꯁꯥꯏꯀꯜ ꯑꯆꯧꯕꯁꯦ ꯈꯔ ꯊꯧꯁꯅꯤ꯫ ꯍꯩ, ꯑꯉꯥꯡꯗꯨ ꯏꯀꯥꯏꯅꯤꯅꯦ꯫ ꯑꯃ ꯊꯧꯔꯤꯁꯦ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ, ꯑꯍꯟꯕ ꯊꯧꯅꯤꯡꯉꯒꯅ ꯑꯣꯛꯇꯕꯤꯗꯣ ꯑꯗꯨꯃꯥꯏ ꯂꯩꯍꯟꯁꯅꯤ꯫ ꯁꯅꯥ, ꯅꯪꯕꯨ ꯀꯔꯝꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ? ꯀꯣꯂꯦꯖ ꯀꯥꯗꯦ ꯍꯥꯏꯗꯅ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯃꯤꯔꯥꯏꯒꯅꯨ, ꯐꯠꯇꯦꯀꯣ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯂꯥꯏꯔꯤꯛꯇꯣ ꯈꯔ ꯈꯔ ꯋꯥꯏꯔꯒ ꯄꯥꯎ ꯏꯕꯨꯡꯉꯣ꯫ ꯄꯥꯕꯨꯡ, ꯊꯝꯃꯨꯁꯦ, ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯔꯨꯈꯤꯒꯦ꯫ ꯍꯣ ꯐꯔꯦ ꯐꯔꯦ, ꯊꯝꯃꯣ ꯊꯝꯃꯣ꯫ ꯑꯁꯨꯝꯅ ꯐꯣꯟꯁꯨ ꯊꯝꯅꯈ꯭ꯔꯦ꯫ ꯅꯤꯛꯁꯨ ꯐꯣꯟꯗꯣ ꯐꯃꯨꯡꯗ ꯂꯪꯁꯤꯜꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯃꯛꯂꯤ, ꯑꯗꯨꯒ ꯀꯤꯆꯟꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯉꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯥꯒꯦ ꯇꯧꯔꯝꯕ ꯆꯥꯛꯇꯣ ꯃꯆꯤ ꯂꯩꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯆꯥꯛꯇꯣ ꯆꯥꯛ ꯑꯃꯅ ꯌꯥꯝ ꯅꯥꯟꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯝꯂꯤ꯫ ꯃꯈꯨꯠꯇꯨ ꯕꯦꯁꯤꯟꯗꯨꯅ ꯍꯥꯝꯗꯣꯛꯂꯒ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯔꯛꯂꯤ, ꯑꯗꯨꯒ ꯇꯞꯅ ꯆꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯆꯒꯨꯝ ꯃꯔꯨ ꯑꯃꯐꯥꯎ ꯁꯦꯡꯖꯤꯜꯂꯝꯕ ꯅꯠꯇ꯭ꯔꯦ, ꯁꯦꯡꯖꯤꯟꯕꯤꯅꯕ ꯃꯤ ꯂꯩ ꯈꯟꯅ ꯇꯧꯔꯤꯕꯅꯤ, ꯃꯥꯒꯤꯗꯤ ꯍꯩꯅꯕꯤꯅꯤ꯫
ꯑꯃꯝꯕ ꯑꯍꯤꯡꯅꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯇꯨꯝꯅ ꯍꯤꯡꯅꯈ꯭ꯔꯕ ꯃꯇꯝꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯀꯣꯔꯤꯗꯣꯔ ꯑꯗꯨꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗꯁꯨ ꯃꯤ ꯈꯔ ꯐꯛ ꯊꯥꯔꯒ ꯇꯨꯝꯕ ꯌꯥꯎꯅꯔꯤ ꯆꯧꯀ꯭ꯔꯤꯗ ꯇꯨꯝꯕꯁꯨ ꯌꯥꯎꯅꯔꯤ ꯅꯔꯁ ꯈꯔꯁꯨ ꯑꯆꯠ ꯑꯋꯣꯡ ꯇꯧꯔꯤ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ ꯃꯤꯅ ꯃꯁꯛ ꯈꯪꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ ꯔꯨꯝꯁꯤꯡ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯔꯨꯝ ꯑꯃꯒꯤ ꯃꯄꯥꯗ ꯂꯦꯞꯄꯤ ꯊꯣꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯕꯣꯔꯗ ꯃꯆꯥ ꯑꯃꯗ ꯋꯥꯜꯗꯨꯗ ꯅꯞꯂꯒ ꯊꯥꯔꯤ ꯔꯨꯝ ꯅꯝꯕꯔ 302 ꯅꯥꯛ ꯌꯦꯠ ꯑꯀꯣꯏꯕꯗꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯅꯨꯡꯗꯨꯗ ꯆꯪꯉꯛꯂꯤ ꯊꯣꯡꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯍꯟꯅ ꯉꯥꯁꯤꯜꯂꯝꯂꯒ ꯕꯦꯠꯇꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯃꯌꯥ ꯊꯧꯔꯕ ꯊꯥꯡ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛ ꯁꯝꯇꯝꯅ ꯇꯞꯅ ꯇꯞꯅ ꯂꯦꯟꯒꯗꯧꯕꯒꯤ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯤ ꯍꯦꯛ ꯂꯦꯟꯒꯦ ꯇꯧꯕꯒ ꯃꯄꯥꯜꯗꯒꯤ ꯃꯤ ꯈꯔ ꯂꯥꯡꯉꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯔꯨꯝꯗꯨ ꯇꯞꯅ ꯂꯥꯛꯄꯁꯨ ꯃꯥꯜꯂꯤ ꯈꯪꯍꯧꯗ꯭ꯔꯦ ꯊꯣꯡꯗꯨ ꯁꯂꯥꯏꯅ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯂꯤ ꯁꯂꯥꯏ ꯑꯃꯗꯤ ꯅꯣꯡꯊꯥꯡ ꯆꯪꯉꯛꯇꯨꯅ ꯃꯄꯥꯒꯤ ꯕꯦꯛ ꯅꯥꯀꯜꯗꯨꯗ ꯐꯝꯊꯩ ꯅꯣꯡꯊꯥꯡꯅ ꯚꯥꯏ ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯅ ꯂꯥꯛꯑꯒꯦ ꯁꯂꯥꯏ ꯉꯥꯟꯕꯅ ꯄꯨꯡꯁꯨ ꯊꯦꯡꯉꯤ ꯁꯤꯗ ꯁꯨꯝ ꯂꯦꯛꯑꯣꯗꯅ ꯏꯃꯥꯅꯁꯨ ꯅꯨꯃꯤꯠ ꯐꯠꯇꯦ ꯍꯜꯂꯛꯅꯕ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯔꯦ ꯍꯜꯂꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯑꯒꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯊꯣꯛꯈꯤꯕ ꯉꯥꯏꯔꯤꯕ ꯁꯂꯥꯏꯒꯤ ꯃꯄꯥꯕꯨ ꯍꯥꯠꯅꯕ ꯉꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯕꯦꯠꯇꯨꯒꯤ ꯃꯈꯥꯗꯒꯤ ꯊꯣꯔꯛꯂꯤ ꯌꯥꯝ ꯊꯨꯅꯃꯛ ꯃꯥꯒꯤ ꯊꯥꯡꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯁꯂꯥꯏꯒꯤ ꯃꯄꯥꯒꯤ ꯃꯈꯣꯡꯔꯤꯗꯨꯗ ꯑꯃꯨꯛꯇꯪ ꯆꯤꯡꯈꯤ ꯑꯗꯨꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯈꯨꯗꯛꯇ ꯊꯣꯛꯈ꯭ꯔꯦ ꯁꯂꯥꯏꯁꯨ ꯅꯣꯡꯊꯥꯡꯕꯨ ꯊꯤꯟꯗꯣꯛꯂꯨꯔꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯃꯄꯥꯗꯒ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯔꯨꯝ ꯑꯗꯨ ꯆꯥꯏꯔꯦ ꯈꯟꯗꯨꯅ ꯍꯥꯏꯐꯦꯠ ꯂꯣꯏꯁꯤꯜꯂꯤ ꯏ ꯃꯔꯤ ꯈꯔ ꯇꯥꯔꯤꯕꯗꯨ ꯎꯕꯗ ꯁꯂꯥꯏꯗꯣ ꯏꯉꯛꯉꯛꯅ ꯏ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯄꯥꯔꯣꯝꯗꯒꯤ ꯑꯣꯏꯔꯕꯩ ꯅꯤꯡꯗꯨꯅ ꯄꯥꯈꯠꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅꯃꯛ ꯆꯦꯟꯁꯤꯜꯂꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯂꯋꯥꯏꯗꯨ ꯇꯣꯟꯁꯥꯠꯈ꯭ꯔꯦ ꯌꯥꯝ ꯄꯥꯈꯠꯅ ꯃꯄꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯀꯧꯔꯤ ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯇꯞꯅ ꯇꯞꯅ ꯏꯍꯧꯔꯛꯂꯤ ꯃꯄꯥꯕꯨ ꯀꯞꯅ ꯀꯞꯅ ꯀꯧꯔꯤ ꯁꯂꯥꯏꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯗꯨꯁꯨ ꯆꯪꯁꯤꯟꯅꯔꯛꯂꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯅ ꯂꯣꯏꯅ ꯌꯦꯡꯅꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯂꯥꯏꯒꯤ ꯃꯄꯥꯁꯨ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯁꯛꯈꯪꯗꯕ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯃꯛꯇꯗ ꯂꯥꯛꯇꯨꯅ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯂꯝꯕ ꯃꯔꯝ ꯑꯁꯤꯅꯁꯨ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯦꯟꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯂꯥꯌꯦꯡꯂꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯁꯨ ꯈꯨꯗꯛꯇꯨꯗ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨꯁꯨ ꯆꯦꯛꯁꯤꯟꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯔꯤꯛ ꯂꯩꯈꯤꯗꯕꯗꯨꯒ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯏꯔꯥꯡꯗꯣ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯇꯥꯔꯛꯂꯤ ꯃꯔꯤ ꯂꯩꯅꯕ ꯍꯦꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯁꯨ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨꯃꯛ ꯇꯧꯔꯤ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯌꯥꯝ ꯍꯩꯁꯤꯡꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯣꯏꯕꯅ ꯃꯈꯣꯏꯁꯨ ꯄꯥꯛꯅ ꯍꯦꯛ ꯈꯪꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯛꯇꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯅꯤꯛꯀꯤ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯆꯥꯕ ꯊꯛꯈꯤꯕꯒꯤ ꯃꯇꯥꯡꯁꯨ ꯂꯣꯏꯌꯨꯝꯕꯅ ꯑꯗꯨꯝ ꯍꯣꯠꯅꯖꯕꯅꯤ ꯑꯉꯥꯡ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯅ ꯍꯥꯏꯅꯗ꯭ꯔꯕꯗꯤ ꯅꯤꯛꯅ ꯃꯁꯥꯅ ꯈꯪꯅ ꯅꯣꯡꯃꯇ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡꯗ ꯇꯧꯁꯨ ꯇꯧꯗꯦ ꯂꯣꯏꯌꯨꯝꯕꯁꯨ ꯃꯌꯥꯝꯕ ꯅꯤꯛꯄ ꯍꯧꯗꯣꯛꯄ ꯂꯥꯛꯂꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯂꯣꯟꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯍꯥꯡꯂꯒ ꯇꯣꯡꯂꯛꯄ ꯆꯄꯜꯗꯣ ꯃꯄꯥꯅ ꯊꯝꯂꯝꯂꯒ ꯃꯅꯨꯡꯗ ꯆꯪꯉꯛꯂꯤ ꯅꯥꯀꯜ ꯋꯥꯏꯔꯛ ꯂꯦꯞꯂꯒ ꯁꯔ ꯅꯤꯛꯇꯨ ꯈꯨꯝꯃꯛꯇꯦ ꯐꯃꯨꯡꯗꯨꯗ ꯃꯃꯥꯏꯗꯣ ꯎꯞꯁꯤꯜꯂꯒ ꯇꯨꯝꯂꯤ ꯐꯨꯔꯤꯠꯁꯨ ꯂꯤꯠꯇꯦ ꯂꯣꯏꯌꯨꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯁꯔ ꯅꯤꯛ ꯃꯃꯤꯠꯇꯣ ꯈꯖꯤꯛꯇꯪ ꯄꯥꯡꯂꯒ ꯂꯣꯏꯌꯨꯝꯕꯗ ꯌꯦꯡꯉꯛꯂꯤ ꯄꯨꯡ ꯊꯦꯡꯉꯤ ꯁꯔ ꯍꯧꯒꯠꯄꯤꯔꯣ ꯅꯤꯛ ꯇꯥꯁꯤꯟꯅꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯄꯨꯡ 9 ꯇꯥꯈ꯭ꯔꯦ ꯀꯔꯐ꯭ꯌꯨꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯂꯣꯏꯌꯨꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒꯤ ꯄꯥꯈꯨꯝ ꯂꯤꯄꯤꯗ ꯑꯇꯣꯞꯄ ꯋꯥ ꯑꯣꯏꯅ ꯍꯪꯉꯛꯂꯤ ꯆꯥꯗꯦ ꯕ꯭ꯔꯁ ꯇꯧꯔꯒ ꯑꯣꯏꯅ ꯊꯣꯛꯑꯣ ꯁꯔ ꯅꯤꯛꯁꯨ ꯇꯨꯝꯅ ꯇꯨꯝꯅ ꯈꯣꯟꯖꯦꯜꯒꯗꯣ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯍꯣꯏ ꯃꯥꯏꯒꯤ ꯍꯥꯏꯖꯕ ꯅꯪꯕꯁꯨ ꯅꯠꯇ꯭ꯔꯦ ꯂꯣꯏꯌꯨꯝꯕꯗꯣ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯏꯀꯨꯏ ꯀꯨꯏꯗ ꯃꯈꯨꯠꯇ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯔꯗꯨꯅ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯕꯦꯠ ꯁꯥꯏꯠꯀꯤ ꯇꯦꯕꯜꯗꯨꯗ ꯊꯝꯂꯤ ꯁꯔ ꯁꯤꯗ ꯊꯝꯃꯒꯦ ꯂꯣꯏꯌꯨꯝꯕꯅ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯈꯪꯍꯧꯏ ꯀꯧꯔꯛꯂꯤ ꯉꯥꯏꯈꯣ ꯂꯣꯏꯌꯨꯝꯕꯁꯨ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯤꯛꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯤ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯀꯔꯐ꯭ꯌꯨꯅꯣ ꯃꯇꯝ ꯀꯛꯇꯤꯌꯦ ꯌꯥꯔꯦ ꯊꯣꯛ ꯂꯣꯏꯌꯨꯝꯕꯅ ꯊꯣꯛꯈꯤꯕꯒ ꯐꯃꯨꯡꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯂꯤ
ꯆꯥ ꯀꯞꯇꯨꯁꯨ ꯂꯧꯗꯨꯅ ꯊꯛꯂꯤ ꯐꯣꯟꯗꯨꯁꯨ ꯄꯥꯏꯈꯠꯂꯒ ꯀꯅꯥꯗꯅꯣ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯄꯗꯨꯗ ꯃꯂꯥ ꯆꯪꯁꯤꯜꯂꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯤ ꯄꯨꯟꯁꯤꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯈꯨꯠꯇꯁꯨ ꯄꯣꯂꯤꯊꯤꯟ ꯑꯃ ꯄꯥꯏꯔꯤ ꯄꯨꯟꯁꯤꯕꯅ ꯏꯃꯥ ꯆꯥꯛꯅꯤ ꯑꯩꯅ ꯍꯣꯇꯦꯜꯗꯒꯤ ꯂꯧꯔꯨꯕ ꯄ꯭ꯂꯥꯁꯇꯤꯛ ꯀꯣꯝꯄꯥꯔꯠꯃꯦꯟꯗ ꯍꯥꯞꯄꯅꯤ ꯃꯂꯥꯅ ꯍꯣꯏ ꯍꯣꯏ ꯏꯆꯥꯅ ꯄꯪꯋꯥꯗ ꯋꯥꯕꯤꯔꯤ ꯋꯥꯗꯦꯗ ꯏꯃꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯏꯃꯥ ꯏꯆꯟꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯇꯧꯗꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯑꯗꯨꯝ ꯌꯥꯏꯗ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯁꯨ ꯀꯥꯗ ꯆꯪꯈ꯭ꯔꯒꯦ ꯄꯨꯟꯁꯤꯕꯁꯨ ꯆꯠꯄ ꯍꯧꯔꯤ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯂꯣꯟꯁꯤꯟꯈ꯭ꯔ ꯃꯥꯜꯂꯤ ꯊꯣꯡꯗꯨꯗꯤ ꯁꯣꯝꯗ ꯅꯣꯡꯊꯥꯡ ꯑꯃꯅꯤ ꯖꯦꯛꯇꯣ ꯃꯊꯥ ꯁꯥꯅ ꯋꯥꯈꯜꯅ ꯐꯨꯃꯪꯅꯅ ꯐꯝꯂꯤꯕ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯤ ꯅꯣꯡꯊꯥꯡꯅ ꯇꯞꯅ ꯀꯧꯔꯛꯂꯤ ꯕꯥꯏ ꯁꯂꯥꯏ ꯈꯨꯝꯗꯦ ꯑꯁꯨꯝ ꯃꯪꯂꯒ ꯑꯌꯦꯡꯕ ꯑꯃꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯀꯞꯂꯨꯕꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯏꯄꯣꯝ ꯄꯣꯝꯅ ꯉꯛꯁꯪ ꯉꯥꯡꯁꯤꯜꯂꯤ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯋꯥꯁꯨ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯅꯣꯡꯊꯥꯡꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯃꯅꯥꯒꯟꯗꯨꯗ ꯇꯞꯅ ꯇꯞꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯂꯤ ꯖꯦꯛꯅ ꯚꯥꯏ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯎꯪꯂꯒ ꯂꯩꯔꯅꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯕꯅ ꯐꯠꯇ꯭ꯔꯣ ꯁꯂꯥꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨꯍꯧꯒꯠꯂꯤ ꯃꯃꯤꯠꯀꯗꯣ ꯀꯥ ꯍꯦꯟꯅ ꯉꯥꯡꯁꯤꯟꯈ꯭ꯔꯦ ꯌꯥꯝꯅꯁꯨ ꯄꯦꯟꯗꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯂꯤ ꯂꯃꯟ ꯈꯨꯝꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯖꯅ ꯅꯥꯟꯅ ꯁꯦꯝꯂꯒ ꯊꯝꯂꯤꯕ ꯂꯤꯒꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯅꯤꯛꯇꯣ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕ꯭ꯔꯨꯅꯣꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯜꯗꯨꯗ ꯐꯝꯂꯒ ꯁꯣꯔꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯔꯩꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯅꯤꯛꯁꯨ ꯄꯥꯔꯝꯕ ꯈꯕꯔꯗꯣ ꯇꯦꯕꯜꯗ ꯊꯝꯈ꯭ꯔꯒ ꯕꯤꯁꯀꯤꯠ ꯍꯥꯞꯄ ꯀꯧꯇꯥꯗꯨ ꯂꯧꯔꯒ ꯃꯅꯨꯡꯗꯒꯤ ꯑꯃꯃꯝ ꯂꯧꯊꯣꯛꯂꯒ ꯕ꯭ꯔꯨꯅꯣ ꯂꯣꯝꯗ ꯂꯪꯈꯠꯂꯤ ꯕ꯭ꯔꯨꯅꯣꯁꯨ ꯆꯣꯡꯈꯠꯂꯒ ꯑꯣꯛꯇꯨꯅ ꯆꯥꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯂꯩꯕ ꯅꯥꯎꯕꯗꯣ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯣꯟ ꯑꯃ ꯅꯥꯀꯣꯡꯗ ꯊꯝꯂꯒ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ ꯁꯥꯔ ꯅꯍꯥꯟꯒꯤ ꯒꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅꯕ ꯍꯥꯏꯔꯛꯄ ꯅꯨꯄꯥꯗꯣ ꯂꯥꯛꯄ ꯌꯥꯔꯗ꯭ꯔꯅ ꯍꯪꯉꯦ ꯁꯥꯔ ꯀꯔꯐ꯭ꯌꯨꯁꯤꯗ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯅꯣ ꯑꯗꯨꯝ ꯌꯥꯅꯤ ꯍꯥꯏ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯇꯣꯛꯑꯣ ꯍꯥꯏꯒꯣ ꯅꯥꯎꯕꯁꯨ ꯋꯥꯔꯤ ꯁꯥ ꯁꯥꯅ ꯆꯠꯈ꯭ꯔꯦ ꯀꯤꯆꯟꯗꯅꯤ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯨꯁꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯂꯌꯨꯝꯕꯁꯨ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯤ ꯃꯦꯝꯆꯥꯅ ꯂꯌꯨꯝꯕ ꯍꯥꯎ ꯀꯩ ꯍꯥꯏꯒꯦꯅꯦ ꯎꯇꯤ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯁꯣꯗꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯅꯪ ꯆꯠꯂꯒ ꯐꯠ ꯑꯝꯇ ꯂꯩꯔꯨꯒꯦꯔꯣ ꯂꯩꯔꯨꯒꯦꯅꯦ ꯃꯈꯣꯡ ꯌꯥꯡꯈ꯭ꯔꯕ ꯂꯣꯌꯨꯝꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯐꯠ ꯍꯦꯛꯇ ꯆꯠꯈ꯭ꯔꯦ ꯂꯣꯌꯨꯝꯕꯁꯤ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯀꯣꯏꯕ ꯂꯥꯡꯕ ꯅꯣꯡꯃꯇꯁꯨ ꯅꯤꯡꯅ ꯆꯠꯍꯟꯗꯦ ꯄꯣꯟꯗ ꯊꯝꯕ ꯆꯦꯛꯂꯥꯒ ꯆꯞ ꯃꯥꯟꯅꯩ ꯃꯅꯤꯡ ꯇꯝꯍꯟꯗꯦ ꯋꯥꯡꯈ꯭ꯔꯕ ꯌꯨꯝꯒꯤ ꯆꯦꯛꯄꯜ ꯑꯗꯨꯒꯤ ꯋꯥꯡꯃ ꯂꯥꯜꯍꯟꯗꯕꯅꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯊꯝꯂꯛꯄꯅꯤ ꯗꯨꯀꯥꯟꯒ ꯆꯠꯂꯨꯁꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯤ ꯂꯣꯌꯨꯝꯕꯅ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯏꯅꯨꯝꯆꯥ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯅ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯀꯩꯅꯣꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯦꯝꯆꯥꯅ ꯂꯩꯔꯨꯁꯨ ꯍꯥꯏꯔꯛꯄꯗꯣ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯃꯀꯣꯛꯇꯨ ꯈꯣꯠꯂꯒ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯉꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ ꯂꯣꯌꯨꯝꯕꯁꯨ ꯃꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯏꯅꯣꯝꯆꯥ ꯃꯣꯏꯗꯥ ꯄꯤꯌꯨ ꯀꯌꯥꯒꯤ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯀꯦꯖꯤ ꯑꯃꯔꯣ ꯀꯦꯖꯤ ꯑꯃꯅꯦ ꯃꯣꯏꯗꯥꯗꯨꯁꯨ ꯑꯣꯜꯂꯒ ꯄꯤꯔꯛꯂꯤ ꯀꯌꯥꯅꯣ 90 ꯇꯥꯔꯦ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯒ ꯃꯣꯏꯗꯥꯗꯨ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯀꯨꯏꯅ ꯎꯒꯦ ꯐꯪꯂꯨꯗ꯭ꯔꯕꯅꯤ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯁꯨ ꯌꯦꯡꯅ ꯑꯗꯨꯝ ꯂꯥꯛꯂꯤ ꯗꯨꯀꯥꯟꯗꯨꯒ ꯃꯌꯨꯝꯒꯁꯨ ꯀꯥ ꯍꯦꯟꯅ ꯂꯥꯞꯅꯕ ꯅꯠꯇ꯭ꯔꯦ ꯀꯨꯏꯍꯧꯗꯦ ꯃꯌꯨꯝ ꯌꯧꯔꯦ ꯃꯥꯅ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯅꯤꯛꯇꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏꯗ ꯕ꯭ꯔꯨꯅꯣꯒ ꯂꯩꯔꯝꯂꯤ ꯂꯌꯨꯝꯕ ꯎꯕꯗ ꯅꯤꯛꯅ ꯍꯥꯏꯔꯛꯂꯤ ꯀꯗꯥꯏ ꯆꯠꯂꯨꯏꯕ ꯗꯨꯀꯥꯟꯗ ꯃꯣꯏꯗꯥ ꯂꯩꯔꯨꯕꯅꯦ ꯁꯥꯔ ꯅꯤꯛꯁꯨ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒ ꯆꯪꯉꯣ ꯂꯌꯨꯝꯕ ꯍꯥꯊꯨ ꯍꯥꯊꯨ ꯀꯤꯆꯟ ꯇꯝꯅ ꯆꯪꯉꯛꯂꯤ ꯃꯦꯝꯆꯥꯁꯨ ꯀꯣꯜꯂꯤꯛ ꯈꯔ ꯐꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯇꯨꯡꯗꯤ ꯑꯣꯟꯊꯣꯔꯛꯇꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯤ ꯂꯌꯨꯝꯕ ꯑꯝꯇ ꯍꯥꯞꯆꯤꯟꯒꯦꯔꯣ ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯣ